yam fazarba mafamni yam yangsi fazar koi lehau pambi chu mayam haure si si lehau fazar mayam haure garden dan isalisi bagi Potsangbam garden aisida. Hello everyone, welcome to my channel once again. Mayang masih aina bagi pink spot ama lakchabane Potsangbam da Potsangbam garden hai khangna bane awang Potsangbam kulin degi sangaga yam kanna sangde sileba garden ne magi mafam sina bagi Potsangbam garden na hainai yamna phajaba mafam ne masidi chu aga mayang masidi bagi dum hana sabi jawang ngoni sataba yawasu anoba moina khangnaba phajaba sibo mafam asiba ina hape trapo mayam dum khangnaba habetang adum lamanga dum share utarake mayam masim to khudaraga masida picnic spot magi khanba sida harba bamboo si wa si am phajaba wani wa macha ne moi si am phajaba wani garden se am park sawe ai sunna mke me am yengse akoina si garden asida lake na haraga de akoina lambi khang adi khange khangda bagiti koirange bazaar yabuga highway rom chatabida bazaar dagi right side ta laga sumna lakadamni Leikol kaina lakani mafam se audigi straight laga koi awang Potsangbam na lakpura dum khangani mayam akoi na khangda sa awang Potsangbam garden na hangbra dum yam lai na khamo mafam ne sida uriba pukri se masi water park ma sengula kani haini masida boating ga su yarakadori garden si yamna namna phajare masi mamang segi December 2020 da inaugurate togiba garden ni na kogi entrance ne magi che yamna khudong saba man masi garden si Imphal degi adum yamna nakna palalapna leba mafam oibanina akoi khudong saba yamna phange masi bu lakpa matamda jam phangat ne sida kan wa se wa masana se wa se yam pasau yam pase sini kwai digi garden se na kwai digi pangam pham si bare mayam mo ping masida makal gi lai phajaba mayam haure ani uda harasu u phajaba makal mayam su haure adi garden si hek nakanda akoina ching adum kana su yarni garden si ga asengba maming di manung sida Likla Leima Leikol na thai aduga akoina yamna laina khangba gi awang Potsangbam garden na hairan tiba matamda yamna laira mafam ase koina koitorakpada adum fajaraba mafam mani haina agi motodi laire asini charako overview ma garden sidi aina mayam nutriba mayam puna mo amukana. Thank you for watching this video. Have a nice day.